ngasi numida waram phongkhiba tungan manipuri siphongsing amasung thokhiba thawdo wathoksingdagi maruibi ipausing miyamda thamjagi ahanbada kangleipaki mairadagi lokusaraga umang wamang amadi sa usik kananaba mafam khudingi function awareness khakpiraga puksil singna thabak tawdrabadi kanaba phangloi CMB mathau ningthina tawdaba lainga ki makok thongbu officer singna imung manungi wasat wanom tawduna leiribasi toktuna laibak kanana puksil singna thabak tawsi umang wamang amadi sa use kanana ba mafam khudingi function awareness khakpiraga puksil singna thabak tawdrabadi kanaba phangloi maru oina hiram sida forest department revenue department ki officer singna thawai haksang yawna thabak pangtokpa amasang haina manipur chief minister nongthoma beren haikre wafam sing asi manipur lenga ki forest department sinduna sayola masupna wildlife conservation through coexistence haiba hiramda satharakpa humdra suba wildlife week 2024 की थौरम लोशन बगा मरी लेना वांगांग लदुना फोंदोखिबने थौरम मधुर राज्य सभा की एमपी लाइसेम सना जावबा फॉरेस्ट एनवायरनमेंट एंड क्लाइमेट चेंज मिनिस्टर थोंगाम बिश्वरजीत एजुकेशन मिनिस्टर टीएस बसंत कुमार वाटर रिसोर्सेस मिनिस्टर अवांगबो न्यूमाई ट्रांसपोर्ट मिनिस्टर कसिम बसुम यावना एमएलए मिनिस्टर सिंगमरी तोंगान डिपार्टमेंट सिंगी ऑफिशियल सिंगसु सरुक याखी थौरम की मनुंगजना वाइल्डलाइफ कन्ननबा मरी योखनबा होनबा असौब थौदांग लौखिबा मियोइसिंगदा माना मथुम पीदुन इकाई खुमना बोदखि लोइदना वाइल्डलाइफ कन्नबगा मरी लेना स्टेट लेवल सु वाइल्डलाइफ फोटोग्राफी पेंटिंग एसे कंपटीशन मको मथंग ताखरबा मियोइसिंगसु माना मथुम पीदुन पुंगि थपदखि थौरम मदुगा मरी लेना सीएम बेरेना चीफ गेस्ट की वरोल पीरदुना हाय उमंग वामंग कोकथोकलगा सा उसेकसिंग हिंगदुना लेबा ngambai जीव पानब सिंह हिंगबद मरु ओइना संगबा ऑब्जेक्शन फंगबो वालकने उमंग वामंग कोकथोकपना थवाई पानब जीव खुदिमक मांगजब नतना कानाबा मत पुरक्लोय उमंग वामंग अमदि सा उसिक कन्ननब मफम खुदिंगी फंक्शन अवेयरनेस खकपीरगा पुक्सियल सिंह थबक तौद्रबदि कानाबा फंगलोय मरु ओइना फॉरेस्ट डिपार्टमेंट रेवेन्यू डिपार्टमेंट की ऑफिशियल सिंह थवाई हक्सांग यावना थबक पांगतोकवा अमसंगी ममांग थकी असोयब कया लेरमलबसु तुंगी येंगलगा असोयब सेमदोकनब होनागदबने सिंग अमदि तंपाक की लमदम सिंगदा स्टेट लेंगान रिकॉग्नाइज तौदना युम साजिनबगी हैनबी सि तोक्सी लम अमबु मिंग पांगथोना थुनजिनबगी हैनबी थदोक्तुना उमंग वामंग अमदि सा उसेक सिंग मपुंग फाना योखसी उपांबी अमा थारग मपुंग फाना हिंगनबा मथौ ताई हैबिगी वखलोंदा पीएम मोदी ना पेखलकपा इमागी मिंगदा उपांबी अममम थासी हैब कैंपेन असि सथरिबनी असितनतना थारिबसि हिंगननबा अखोय पुनमंग होनमिनसि हैब वाफम थमखेनसु पाउसता मखातारी अतोप पावमना ईदीना समोन तौरक्लिबसि सत्कद्रा सत्लोइद्रा हाइबा असि पार्टी की लुसिंगबसिंगस वा तानखिगनि केमेगा संद्रा इन्फोर्समेंट डायरेक्टोरेट ईदीना माकी मफमदा प्रिवेंशन ऑफ मनी लॉन्डरिंग एक्ट 2002 की मखादा समोन थारक्लिबसि स्टेट असि ओपोजिशन लीडर ओइना लैरुबना बीजेपी ने लुसिंगबा एनडीए की लेंगासिना खुलाई ओइना सिजनरकपो ओइरंबा याई हाइना मणिपुर प्रदेश कांग्रेस कमिटी एमपीसीसी की प्रेसिडेंट ओइबा एमएलए कैसा मेगा चंद्रन फोंदोखरे वाफम असि नारोंद सेल थाइदोकपगी मराल मणिपुर प्रदेश कांग्रेस कमिटी की प्रेसिडेंट ओइरिबा एमएलए कैसा मेगा चंद्रबो इन्फोर्समेंट डायरेक्टोरेट ना सुमन तौरखरबा मतुंग ngasi पाउक्सी सिना टेलीफोन वरी सानाबा मदा फोंदोरखिबने एमएलए बु मसा लानब ईदीना समोन तौरखपगी सेरोलदु थासिगी हुमद थोखिबने अदुमपु सेरोलदु ngarang खक्तमक एमएलए की यारिपोक विष्णु नहाद लेबा युमन यौरखिबने की कैसा मेगा चंद्रबु प्रिवेंशन ऑफ मनी लॉन्डरिंग एक्ट 2022 की सेक्शन 50 सूब सेक्शन 2 अमसुम सब सेक्शन 3 की मखादा नरोल सेल थाइदोकपगी मराल वयल सथरब याई हैरी एमएलए कैसा मेगा चंद्र ना पाउक्सी सिग फोन की खुथाना वरी अदुदा मांगना फोंदोखिबदी इंडिया की मफम अयामद रूलिंग की खुलाई असि इन्फोर्समेंट डायरेक्टोरेट ने हाइना लौनरिबने माग मसा ईदी की ममांगदा सत्कद्रा सत्लोइद्रा नत्रगना कैदमय सिटकनी हाइबसि माकी पार्टी की लुसिंगबसिंगसु वा तानखिगनी लोइदना माकी लीगल काउंसलिंग सिंगसु खन्नरबा मतुंगदा खंगलगनी हाइना फोंदोखि अतोप पावमना आईटीएलएफ की सेक्रेटरी की मयुमना सखंगनबसिंगना अटैक तौरंबगा लोइदना नोय kapsilamle इंडिजिनस ट्राइबल लीडर्स फोरम आईटीएलएफ की सेक्रेटरी की मयुमना सखंगनबा मियोइसिंग अटैक तौरंबगा लोइदना नोय राउंड खरसु kapsilamle पाउसीसना फंग पाव की मतुंग इनदि ngarang numidang pung 10 ताब मतमदा चुचामपुर पुलिस स्टेशन की मनुंगसना न्यू लमका की दरखास्त बैंक तलैबा
ITLF की सेक्रेटरी की मयूम सखंगदबसिंग अटैक सथरमग लोइनना नोंगमोय राउंड खरसु कापसिलमने हाइदि हाइरिबा मतम अदुदा ITLF की सेक्रेटरी मसादे मयूम दलखिदि हौजु फावबगी ओइना थावोंग अदु कनाना करी मरमगिदमक सथरमलिबनो हाइबा खंगमद्रि नकल मोरमदा ITLF की डिपार्टमेंट ऑफ इंफॉर्मेशन एंड पब्लिसिटी सेक्रेटरी ने थदोरकपा सिरोल की मतुंग इनदी ITLF की सेक्रेटरी की युम सखंगदबसिंग अटैक सथरमबा दुबो अकन ममोंग कंडेम तहुई माकी मथक था सिगी मंगादा जौ यूनाइटेड की ओइबा मिफम अमा यावरुबगा मरी लेना मसखंगदबसिंग मखल मखा क्या की अकेकंग पीबमदि माकी पुंसिद सिंगनब क्या लेरखि सथरिब थोंग सि ITLF न हौजिक थोकलिब कन्फ्लिक्ट असिद लान ओहननबा होनब थोंगनि थोंग असि मियोय अमत्तदा सथब ओइना लौदे असुंबा अमदि असेंब पामा मियोय सिंगि मथक सथब थोंगनि हाइना लौइ मरम अदुना मरी लेनबसिंग थौदो असिगि मतंग थिजिनुना मरा लेबसिंग सेराक पीगदबनि अमदि ITLF की सेक्रेटरी सु ngaksenbigi thorang lakhotgadabane hairakli atopa pawmana manipur thawdokra thokpanatana awangnongpok ki state sing santi oire kiren rijiju Bharat ki Prime Minister Narendra Modi ki lamjing makhada awangnongpok ki state sing asi sakhotpagi lambida khongjang yauna sangshili haina Parliamentary Affairs Minister Kiren Rijiju na news agency amaga unaba matamna phongtokre Magna hai awangnongpok state singi manung Manipura thawdokra thokpanatana awangnongpok state sing santi oina leire Prime Minister Narendra Modi na thabak hek purakpadagi awangnongpok state singda lalhauba lising tara hena khulai thadoktuna jati gi isial tilankhre masi Prime Minister Narendra Modi na thamoi singna awangnongpok lamdam gi state singbu sakhotpa state amamam oina ba pekhalakpa thabak ki mahini aduna PM Narendra Modi ba awangnongpok state sigi miyamna tawbimal khangwa mari thagat phongdopam thoi hai kenasu pausta palakli atop pawmadana dengue laina dagi ngakthoknaba akanba thabak paikhatle health director hanak tha amarongki mamang digi hauna Imphal West amadi Imphal East district ki maphamda dengue laina sandorakliba sibu thingnaba akanba thabak paikhale dengue laina ki maramda singnaba amadi khangningba loinana ngakthoknabagi thabak paikhatpagi matangda miyamda khangananaba khongthang lokhali masigi damakta miyoi taragatarukna saba district ki oina miyamga pau phaunaba miyoi taragatarukna saba team ama semduna thabak lokhonaba hotnare hairi health services ki director thokpa sirol asina hairibadi hauzik dengue laina kana sandoraklibi Imphal West district ki oina miyamna pau phaunanaba district medical officer DMO gi phone number 9774670347 aduga Imphal East district ki DMO gi phone number 9874830758 asida call tobiu loidana matam sana dengue laina dagi ngakthoknaba lokhatpham topa thabaksing lokhatminasi haina phongdokhibaga loidana atai district sing gi oina su matam gi oina health department ga dengue laina gi singnaba madi khangningba sing matam sana khangnaba telephone number sing leire miyamna khangalagani hairi atop pawmadana police na yambiam laba amadi danabir masa masa gi mayum dagi fakatkhre Imphal Uripok Yambem Laikai Laiba Good Governance Party GGP gi President Yambem Laba Mati Maka Loina Bani Haiba Tera Amudon Lairatagi Kuraizam Danabir Elias Tony Ngan Mumidang Pung Mapan Makairum Taba Matam Masa Masagi Yumdagi Police na Fakri Hairi Makoi Anibu Police na Paki Bagi Maramasi Sel to Nabigi Matana Nupi Amada Nomain Namlui Habigi Wahodagi Nupi Aduna Complaint or Padigi Police na Makoi Ani Pabani Hairi Atoba Paumana Braza Tavadagi Laikidrabi Rosni ki imungda LMZ na selamasum asa thaki polam sing mating pangkre Like-minded group LMZ Manipur na awa ana taraba imung kya da leptana angama mating panglakpagi saruk ama oina yamna lebaktiba thawdo ama oina Manipur gi tampaki mafam kya da akhak arak yauna akan manonglei nungsit marakta braza taraktuna Ketrikau kendra gi manungsana thambal khong mayai lekai digi Lokram Rosni Devi Sai Kuntragamari Mapurebe El Kennedy Laikai Sigi Lobukta Tharai Khulingeda Braza Taraktuna Pibam Thina Soktuna Rimski ICU da Matam Kuina Lekatna Rabamatungda Hawkiba September Kungatreta Taibang Pan Thadok Raina Pau Tavadinga Sayu Layoi Krabi Rosni Yumda Satuna Lana Tharamgi Dama Asa Atak Yauna Lupalising Mating Pang Raina LMZ Manipur gi Publicity Secretary na Press Thokpa Sirol Amanhaidi Shirolasinahai Layoi Kraba Rosni gi Mapureba Kennedy Matam Sana Navadagi Sada Maudra Mit Ubagi Shakti Laitana Hingli Imung Amat Amas Rosni na Apang Apangba Tabak Suraga Yum Puzaramane
Hauji imung asi yamna wan hingba imung haibatu oire Roshnigi masanupi ani lehauri ngasigi tengbang khongsat aduda lup asigi secretary Ojit Sorkhabam publicity secretary Rakesh Naurem treasurer Kunjakeshur Mangsatabam assistant secretary Surendra Ningombam executive member Bela Salam amadi Sobita Maibam Surjit Nangomsa Boinau Maibam PK Huirongbam Joykumar Thoksomna Singwa Marueba kaya susarugyaki Tengbang khongsat aduga mari lainana lup asigi secretary Ojit Sorkhabamna phongdokhibada mausagi khudongthiba kayana tanglaba miyoibagi punsi kya pikhamna hali masigi saithingna imung kaya amadi waningi maramasna aikhoigi irakta awaba taraba matamda angamba khara puthokna duna angamba mateng pangminasi awana taraba kya mateng pangba haibasi sembiba mapugi yathanga sap manai haiba myamna thamjari Makasa tharak point special content ama oina kangla pau gi editorial myamna thamjagi Meetei mayek Kuki gi mayek mapan yaowi haijillakpa illegal migrants in Kuki zau narco terrorist na Meetei miyang gi mathakta landa aduna Manipur gi apunba saktam thugairaga Manipur gi mafamda makhoi gi tongan ba lengak semnaba thorang gi manungsana aranba propaganda tawbusi leptana satharakli Manipur gi sahi lising manga henbegi maning tamba laibak oirakibagi puwari semdok sadoktuna forup asi Kuki gi laibak oirami Meetei singna Meetei singna makhoi gi lam munkibani Meetei mayek ta Kuki singi mayek mapan yawi Meetei lon asi Kuki amasu Meetei anina semkhibani haiba Khudam sangdam laitaba aranba wafam sing social media viral oirakhiba asina miyambulan lamjingningsba honarakliba sida miyamna thaja phamthokte Kuki gi masin thiba aranba wafam sing malem gi miyam amatana thaja roidaba wafamda Meetei singi maikaidigi arembada matam mangnaba naina phamthokte malem gi miyamna sin Kuki zaugi horakpam khangdaba kanglup asigi miyoi sing launam chawa oidabana achumba saba kangmuni Makhogi lisati leibak amadigi leiba amada khulamada hong dunu satpamadi huran sinthi miyat mipurgi lamsat sienmani habisi ikhang khangnari masagi arepa yumpham leitaba yumhong toiba miyoi kanglup asina makhoina thungluba lam munnanaba honabada aranba wari samjin sajin habisi haunasani huranbana kaidonungda huranbani hairoi Matausun huran biki masat puba sin Kuki zaugi kangbusingna atopagi lam munana buhonabada laibak adugi puwari semdoktuna makhoi lamdamadugi yelhomini makhoina iriba mayek lol amadi nat ki satnabi learning laisol makhoi gini haijinduna claim tawba haibisi makhoi gi tawdaba yadaba mani makhoina laibak munaba semjin sajinduna isinba puwari duda laibak adugi miyamna pangthaduna thajaba thamluba thoklabadi laibak aduda makhoi gi khongdafam phangduna Pambasalaga hipasali habigi thawong sathaduna laiba adu makoina khudum chanchinna lalong kya sathari habisi punamana khangdarabu wapamni Manipur logi wangmada ngamkhai lanchinduna sanglakhiba sin Kuki zau narco terroristsingna makhoi lamdamasigi yelhomini haijinduna phurupki apunba sakam thugaiduna landarakliba India government ki haujik lengaklon gi supli paidi bulusingba singna nakoinana natragana phongna sokotpa manbigi thawong sathabadagi Kuki gi lal proxy war ni habigi kholaw leirakliba sida Indian government ki lusingba singna miyam gi singnaba konanaba landarakliba illegal narco terroristing bu kankhatuna thambagi mahot makhoi gi mathakta lokhatpham tokpa thabak sing lokhalo narco terroristing na Manipur gi tungan wesing gi manung hanjinba mafam singda horalona do fundasinba umang kokthokpa anaubu khul sing semgatpa amadi popi thaduna drug ki lal narco warfare sathaduna India gi miyam punamak mayai ka bachinjak drug ki manai oihanduna tijang kaijanglaba ngaktu ehnanaba hotnariba sida phawba lengaklongi supli pairiba central government tumina yengduna leibigi maram miyamda khangan thoi Sen Kuki zau terrorist Manipur gi khontoklon mihaurol nat ki satnabi lol amasung mayek na singba sing semdokpada natana furup ki apunba saktam thugainaba war crime sathaduna yelomi Meetei singda genocide satharakiba numit sawngani suri masi phawbada central government na operation purangna bu honari haiduna lisang thaduna thamdi lalasi matam sana operation purakpa ngamdrabadi furup ki saktam ngaknabigi damak lebliba miyamna kanagi suwa tadabigi phirep lorakpa thoklabadi thowaningdaba ka henba misi mina tholakpada natana lamdamasida illegal migrants singi punsi tamba ngamdaba phibam oirakpa yai habisini lalgi operation purakpa ngamdrabadi muknariba anigi marakta ama tura
ama tura tukraba matamna warishin purakpa tai heba kangla paw editorial myam da thamjari atop paw madana miyoi ni hatki bulamo khunjasna koithi thiraga hatkre Nagaland gi Mon district ki manung sanba Kenchen suda lamok amana waiduna miyoi ni hatkre tungna hairiba ok adu khunjasing hatkre Kenchen su village council gi chairman na phongdorakpagi matung ina hairiba lamok asi khunjasing ngarang koithi thiraba matungda lamok adu bu hatkibani masigi mamang na tha sigi amada su hairiba lamok asimagna khunja nupa masa masu sonki tungna soklaba nupi masa du Mol district hospital laikatnaramlaga matung laikidre mathangge numita hairiba lamok adu khunjasing na thiba satpada amukka hana anirak subu oina attack torakpadagi khunja amasiki masigi matungna khunjasing da hairiba lamok asibu koithi thibagi thabak satharaki lamok adun attack satharaki badura laikidraba mi ani gi hakchang khulda puraglaba matungda hokhiba October 2 da makoigi aroiba mathau mangam pangtokre masigi matungda ngarang khunjasing na hairiba lamok adu koithi thiduna pharaba matungda hatkre thawdo asigi matangda Angjangyang police station da thawdo asigi matangda report ama tawkre haina chairman aduna phongdorakli yamna ngakpibadi koithi thiduna hatlaba lamok adu hatpham adudagi sagai sadun lamok adu khul tamna miyam puraki aduga khulgi miyam punpham amada thamlaba matungda khosaungraba miyamna asibu langu aduda thangna hanjin yanduna laman khumbagi thabak satakiba asini haina su pawsida su makhatana palakli makasa tharakpo oina topa pawmna sel khaibigi thabak toramba Kuki masam phare ngase miyamdagi namduna sel khaina ba honaramba Kuki masam miyamna pharaga khulgi belesipta khusina khre hairi hairiba thawdo se Kangpokpi district ki manungsanba Yaikom Pau Naga village thokibani miyedu Yaikom Pau Naga village volunteers sing phakibani pharaba miyedu nisa sisinaba miyoi ni haiba khangmangam khibaga loinana matung tawduna ba masagi khulgi ning thawda kushina kre hairi miyedu gi sapsaba maming khangmangamdri hainasu pau sid makhatana report tawri aduga hausikoi myam pau si matanga se lusinjarage masu myam pun anau update ngamina sena channel sigi makai digisu myang infam da makhatana thamjari